Ima, Imo, taribro, aine, sing da salaga, sing akang khara, salukige ima, sing so amata laitri tauriba, nong tarak jini sigane, sing do, khara saluge ima. Hoi hoi. Nang natrabadi upai su laitini tauriba, ima na hana dauna, kandana sing sangani haibasu ngamde tauriba. Pare salo ngalingay da sing do, salaga purok na tauro. Hoi ma. Ado sakti loi thong loi ramabani ai dine sak to kaya saningdri ima saringai dane sana bigi tawro sak to khaidoglaga aina kopsinduna thamamabani phare ai singdo ngalingai da saluki gi ima asi hairaga masanupiya do singda sing saluna bigi tamakta satkhirami swaida tariba sing akangba mayam se hekta khullaga sing mapunoina saragi sing se khare kaksan kige yaringai sigani mafam se ageta kanghalaga thamamagi phane yamna busalini yarani asi oirabadi phana kuina thanarani nong sing ta khrabadi amuk sing se loina sotki batari yarabadi kokthong se khara saawni ekta semlaga yumdani apuna bagi tawragi kana lege ai bu mutang kanbiyo kana lege kadai degi khonselune tarisbo kanagi ngahi bagi khona mai tabadong na tawri karino tamnari bra kaino nongtiga mangpasiga tandani tawri base kanam sude satunam tang yingu khiki kanabu oiba mi bu oibra laibu oibra satunam tang yinga khangbai nisti heima asidi leibaki ning thomali heima kamaina tawino sibo kanagumba na phurga thadaram mali as leibaki ning thoni kandaba yade kanadi ai swaida leiba turil dugagi isin khara soukigi atugane isin saisilaga hogulakpra yingi yamthina soklini sidia uthopani dako kanam ta suleite tawrise askanade prapap satlaga isin do amtang soukigi atugane isin do khiega maimut singakpra yingi as leibaki ning thause kanana no asu thina phuraga thadaduna thamamisibo kanade ning thause kandaba yade isin do prapap satuna soklukigi asumna hairibi leisabi aduna leibaki ningthawado kannanabigi damakta hairiba umang adugi manakta seliba turel adudagi ising adu sokpa kumlammi ining thoibungo hagulo haibani tarabadi mtang hogatpiuba se hagulo haibani asumna hairibi leisabi aduna ising ado saisilabigi tungda ningthawado hogolaknaba haiduna phana kanna honarami adubu ningthawado gyana mata takide asumna leirabadi ningthause soidana siba tari kanade imado hidang lakthak sem bhaibani yumda puragane imade heta layeng alurage masidi heta thangalaga pukhrage ningthause asumna leisabi aduna thau adu tapna tawduna singduna mayum phawba puduna lakhirami ima asamtang thoru haibani lumna loiri ima tari bro amtang thoru haibani se nangsu khara thangba yaru lawo aswabana loiri se kainu ni sing satuna sing purakani sakhraga kainu nangbu singi mahutta kanano dubu nangna thangduna purakli dubu chingduna kainu na khwang dubu tektana sirani ne nangbu ngarang na hanta na khwang naye ne nangbu hidak thaba kuidri kainu nangbu na khwang ru tek patari thammuni nangbu ngaubi nangbu thopani dako as ngangduna leirise amtang mateng pangu hairaga leibaki ning thoni umangda mina phurga thadarami imada layeng hangena purakli bani kariwa leibaki ning thoni haiba nako imasne thangba yawgi nako kari no ni nangbu adu lumkhraba nang ning thaudu mataw karama thangaga porei no mai pima aina khwang nabadadi ngatang samu haibadadi ngamde aduga ning thause mana kaya talaina thangduna purakli banu yinguni ngakpagi nupini ni nako imasu yawgi ko sese mai pima asidi mataw karamna kanana umanga da phurga thadarami banu ni he leibaki ning thomali ne masdi unthopani dako ima ngangduna leina kana dese ning thause matam sana layeng haudrabadi siba soidre magi thawai simtadi ima isak changduna kansima ima nangdi idak sembasu hai mana masimdo karino suraga anabase phanabagi tause magi se masamanung yamna thina sokpa male do matamangana kana di ima se mana masno suragane ning thause layeng nabagi tause ima phadaba yadabani hoi ima isa sangduna ne ning thause kandaba yade ado
mana masingdi amata leitrini salo nang umangda satlagane mana masing hidakto ima taki adudo khara heklaga puna la'o kuiri ima so hidak semgena khalaga mana masing manba ngamdana leiribani salo imane hidakto take nang umangda satlagane hidakto heklaga pura'o prap salu natrabadi thangi mahu asina ningthawase siba tare imana hairibase prap salu hoima aingondane mana masing hundo masak ta'o ai saluraga hekluge ima ningthawgi thawaise kandaba yade ima ado ima ningthawse amtang imungda hana pusalaga hipanse mapansida hip thupalabadi imung kangna sikpasu soidre imungda pusanse pare se ningthawse salo imana hairibasni kandaba yadabani umungda salagane mana masingdo heka puro imana hairiba mana masingdo nang bhap taredana salo ngalingay prap hektuna purok na bagi tawro ibima nako se ningthawse amtang lung na hibibase se phansi imane kayamu yamna soke haibado amtang yenge se pagani amtang hipanna bagi tawsi se imai bima ningsidi onthong thina sakuna thilama ba khangdini ndokpani da ko phana thina soini tawrise ningthawse nungaitibo karigino khangdi masi uragane nungaitaba mapui topani da ko kanana tawrimlibano haibema ungduna mung leirine masi angangse saluni ngallingaida mana masingdo hektanane sugadawribani salu prap heuza salu astumna leisabi ado mamagi yathang matungina hairiba ningthaw ado layengbada sangliba mana masing ado singda satuna heklunabagi damakta hairami masanupi aduna singda laktuna hairiba mamana takliba mana masing ado koi thiduna hairiba mana masing ado heklami as imana hairakliba mana masing ado siga hawriba sigadi kharadi phangle aphangba singse hekte hekrage simyam se hege ta pukhrage as onthokna wana su thina phangkrida ko asini ni thaba ma tawbada araiba nati haido hekte heklaga pukhrage imado ngairamba tari prap hegane yumda prap hannabagi tawrage yarani asewrabadi imana hairakliba mana singde loina suri yumda prap chalaga ningthawgi thawaido kandaba yadi ima yengusi nangna haiba hidak sembada sangadaba mana masing singdo loina hektuna puraklabani subrain amtang yengo as onthokna wana thina purakhre ima irai laina phangba posai nati adubudina hidak to kadaidagi laina phangani haigi aduna busida hidak hainaribani he mana masingdo hekta tarai tarana phangbo irabadi karigi wagadawribano ado ima wa haigi kaino hekta hairo ima ningthawgi thawai kandaba yadabani karino imana hainingbado hekta hairo ima imane hidaksingse suba ngamoy nangnani kupna tawdana mana singdo amamamta naina mallaga magi makok masingni loklok thoko adugane mana singdo de khetaraga taruna tawna sudanane kupna suragani hidaktu semgadabani se amtangni hidakto prap sorose imana surabadine kupang maroini nangbuwa hoima suraki adubu kari leipotno ado ima ningthawse phadi pharakani ko as aidi tukno nungaikidrida ko ima yaradra yengo kupaba yengune aina phana kana kupnadi surabani yarani yenguse amtang yengu haibani manangbo yare kadai piraklo ningthawgi anaba maphamsiga thomnabagi tawrasi matam leite ibema kadai piraklo imane hidakto thanabagi tawragi hidaksu tairabani nane ningthawse nge hak pothajarasanu ko ado nang awat pathabak sindo losinabagi tawrasalo ningthawse nge hak pothajarasanu kaisu tawroi dai sasidi ningthawse imana thari ba hidak asidagi soidana phagani imana asuguma anaba kaya layengduna laklibani karisu tawroi nge hak tumjarasanu as othona nungaite da ko kanana bu tawriba karigumba ai phangnaramdrabadi leibaki ningthawse awaba phimu tarambani do as phareda lain hek singsalakpa haibaduni karisu tawroi hositi ngahak tumjarasanu ining thawi bungo kari su thoidokpadi tawdri ko haksangdo kharadi nungairabro karisu tawroi da hojikti masti punamakse imagi thawjalagi ngasidi aise sirubadagi hingakpaga sap manari anauba punsi ma
ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯐꯪꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯏꯅꯤꯡꯊꯧꯅ ꯍꯤꯡꯂꯤꯕꯁꯦ ꯍꯤꯡꯉꯝꯗꯕꯁꯨ ꯌꯥꯏ꯫ ꯏꯆꯥꯅꯨꯄꯤꯁꯤꯅ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯂꯥꯌꯦꯡꯕꯗꯒꯤ ꯐꯔꯛꯄꯅꯤ꯫ ꯑꯩꯗꯤ ꯍꯤꯗꯥꯛ ꯁꯦꯝꯃꯒ ꯊꯥꯕꯇꯅꯤ, ꯄꯨꯝꯅꯃꯛ ꯏꯆꯥꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯏꯕꯅꯤꯅꯦ꯫ ꯁꯣꯝꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯊꯣꯛꯅꯗ꯭ꯔꯕ ꯑꯩꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯊꯋꯥꯏ ꯀꯟꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯎꯕꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯅꯤꯡꯊꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯎꯕꯗ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯦꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯄꯣꯛꯏꯗꯀꯣ꯫ ꯍꯣꯏꯗ ꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ, ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯕꯁꯦ꯫ ꯑꯗꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ, ꯌꯥꯝꯅ ꯐꯔꯅꯤꯗ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯇꯧꯗꯨꯅ ꯁꯝꯗꯨꯅ ꯄꯨꯕꯤꯗꯨꯅ ꯆꯠꯄ ꯉꯝꯅꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯁꯦ ꯑꯩꯅꯅꯦ ꯎꯃꯪꯗꯒꯤ ꯍꯦꯛꯂꯛꯄꯅꯤ, ꯑꯪꯒꯨꯔꯅꯤ, ꯌꯥꯝꯅ ꯍꯥꯎꯕꯅꯤ, ꯍꯛꯆꯥꯡꯗꯨꯁꯨꯅꯦ ꯈꯔ ꯌꯥꯡꯅ ꯐꯒꯠꯅꯕꯒꯤ ꯁꯦ ꯆꯥꯎꯋꯣ, ꯌꯥꯝꯅ ꯍꯥꯎꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯎꯃꯪꯗꯗꯤ ꯑꯁꯨꯝꯅ ꯑꯊꯨꯝꯕ ꯑꯪꯒꯨꯔꯁꯦ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯀꯌా ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯊꯥꯖꯍꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯥ ꯑꯗꯨꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯤ, ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯊꯤꯡꯂꯝꯃꯤ꯫ ꯇꯧꯒꯅꯨ ꯏꯕꯦꯝꯃ, ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯦꯅꯦꯍꯦ, ꯃꯥꯗꯤ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯊꯥꯗꯣꯛꯎꯀꯣ, ꯍꯌꯦꯡꯋꯥꯏ ꯅꯪ ꯇꯨꯡꯗ ꯋꯥꯖꯒꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯥꯕ ꯐꯕꯗꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯗꯤ ꯍꯧꯖꯤꯛ ꯐꯔꯕꯅꯤꯅ ꯍꯜꯂꯒꯦ ꯍꯥꯏꯔꯅꯤꯗꯣ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ प्रजाꯁꯤꯡ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯊꯧ ꯇꯥꯏ, ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯃꯨꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥ ꯑꯃꯨꯛ ꯀꯣꯟꯅ ꯂꯧꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯃꯥꯕꯨ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯊꯝꯂꯝꯂꯒ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯁꯣꯏꯗꯅ ꯉꯥꯏꯈꯤꯒꯅꯤꯌꯦ, ꯑꯩ ꯊꯥꯖꯩ ꯅꯪ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯅꯦꯍꯦ? ꯂꯣꯏꯔꯕꯗꯤ ꯈꯥꯏꯗꯣꯔꯛꯂꯣ, ꯏꯃꯥꯁꯨꯅꯦ ꯑꯅꯥꯕ ꯑꯃ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯈꯥꯏꯗꯣꯔꯛꯂꯣ꯫ ꯈꯥꯏꯗꯣꯔꯛꯂꯒꯦ ꯏꯃꯥ, ꯆꯥꯛꯄꯨꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯃꯥꯕꯨ ꯀꯗꯥꯏꯗꯅꯣ ꯆꯠꯀꯗꯧꯔꯤꯗꯨꯕꯣ? ꯑꯁ, ꯑꯩꯅ ꯑꯅꯥꯕ ꯌꯦꯡꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯣꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯪꯗꯦꯗ, ꯅꯁꯥꯅ ꯑꯃ ꯁꯣꯟꯖꯜꯂꯛꯂꯤꯕ, ꯆꯠꯈ꯭ꯔꯅꯨꯅꯦ ꯏꯃꯥ꯫ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯑꯣꯅꯤꯡ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯀꯩꯅꯣꯅꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯀꯩꯅꯣꯅꯦ ꯑꯣꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯅꯍꯥꯟ ꯃꯈꯩꯒꯤ ꯇꯧꯗꯕ꯫ ꯀꯩꯅꯣꯅꯦ, ꯀꯔꯤ ꯃꯇꯧꯅꯣ? ꯍꯩꯃꯥ, ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ? ꯀꯔꯤ ꯆꯥꯁꯜꯂꯨꯔꯒꯦꯅꯦꯍꯦ? ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯆꯥꯛꯆꯥ ꯃꯥꯡꯁꯤꯒ ꯅꯪꯅ ꯑꯣꯗꯒꯤ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ? ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤꯁꯨ ꯆꯥꯗꯦ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯑꯣꯅꯤꯡꯈ꯭ꯔꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯇꯧꯔꯤꯕꯅꯤ, ꯀꯣꯛꯁꯨ ꯈꯔ ꯉꯥꯎꯏ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯑꯃꯠꯇ ꯇꯧꯗꯦ, ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯤ ꯏꯃꯥ꯫
Ibema, ima yamna singnarkadoriko. Sumna khumu. Nangna maram sadana uningibase. Adumna tawrabadi wari mayam layko. Imana singnaribase karumba uramlabadi imadi mangzaredana ibema. Nanga Leibaki ningthau aduga lona mari leinakhibra imada sthengna khumu. Karigino nangna adumna tawgadoriba. Karigumba ningthau aduga nanga aronba mari leinaramlabadi imada sthengna tamu haibani nangbo. Aina hairibase losangano karigi tumina ungduna lairibano. Nangna maram sadana oribado ai khangi sumbra. Sumlabadi hairo ima ai yamna lankri. Hoi iningthau aduga aiga nupi oibigi ikaibado wang malan khre ima aibu mutangak piu nasabu mutangak piu ima ayamna lan khre aibu mutangak piu ima karigi ngak piba karigino nangna namai aduk satna kalidubo aina tawganu matik mapa sadi haina nangna laisabi amagi ikaiba punamak loina thadukna wang malandana karino nangna khalibase nongma hairibi mama ado laikai aduda leiba anaba ama layonguni haiduna satkirami matam aduda laikai aduda leiba maunaha amana asum anglami ini naikho rai satlibano karino paw matarisibo sumbrani awoibro karigino inena losildubo karino ni yamathazadi haibani aduba sumbro matik mapa sai sadi khangdi inigi masanupiduga leibaki ningthau aduga karino paw yamna taida ado nasanupido karino mirole kaina sutai oibra oidabra aidi adum mayamna pangangang bagi wani ko ado leibaki ningthaugi ranatraga atopagi aina haidi ado inebu karimta khangaudrabo karino ni hausbu kadogodoribano kaino inena milayengine satpada nasanupido jackson bi haudrabo adu yatin laithokna thaduklidubu hausipu mapa yaudana mironba masa haibadu hektaridako ondokpanida mapa yaudana yokpa masa haibadu tagadaurini inebu karino phana singbani ado leisabidubu koitha thadoidubu hausipu mabu kanana lobigadoribano ha maginena kanano songthokna lobigadoribano ba as mai khanban onthokna nungaitidako masang matawna mafazariba aidi akhoi yupani pagi logina khalambani adubu kainuni yamathasadi haibani ine as nungaitidako ahal oirabi hanubi ado maunaha adugi mong mataw ado wangang sanga ado tabada wakhal ado nungai traduna mayumda hankirami kari thoenebu tawja sariba ningthaudugi matik mapa sai sadi khangde magumbi kaisu leitabi mana ningthau aduga mari kasu samnaratana thongnasu ikai khangkhidrida ko ningthauduna lous lobiroidabada kari thoenebu tawja sariba matik mapa sai sadi khangde yengjaningkhidre asumna hairibi ahal oiribi hanubi ado maunaha aduna nganglakpa sanglakpa amadi leikaigi Minok-Meisa kaya aduda khangba ngamdraduna ahal oirabi hanubi ado masanupi adugidamakta khanbada masa ado yamna kanna ngamdaduna famda taduna honarami matam khrani leirabagi tungda ahal oirabi hanubi ado wakhal nungai mandabana maram oiduna taibangpan ado thadokduna satkirami ahal oirabi hanubi ado leikhidrabagi tungda masanupi adusu leikaigi Minok-Meisa kaya ado khangba ngamdraduna masagi yumpham ado thadoklaga mafam khangdana satkirami asomdana hairiba ningthau adu magi maharani sing ado masa amatta poktabaduga ningthau ado wakhal yam nungairamdi maram aduna ningthau aduna akhangba pandit sing aduga tanaduna kari tawraga magi mamita masa sing ado ugadagi amadi ningthau khubam ado mutloidagi haiduna wari watai aduni pandit ibungo aigi awabase panditna kondaba yade panditna aigi maramda karino khara yengani haibado yengpiraklabra wafamdo amtang munna takpiu kari tawgani iningthau angakpani iningthau gini haibada angang amata udri adubu aina phawrba pandit kyaga tanaduna yengba matamdadi iningthaugi asengba lan adudi mamangdana maru hunduna pokri iningthaugi konung asidagi nongpok thangba maikaida statlaga hairiba iningthaugi asengba lan ado soidna phangani iningthau thajabiu iningthau aina hairibase iningthaugi asengba lan ado mamangdana maru hunduna pokri iningthau
ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯁꯤꯗꯗꯤ ꯑꯃꯠꯇꯁꯨ ꯄꯣꯛꯇꯦ, ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯑꯁꯦꯡꯕ ꯑꯩꯒꯤ ꯂꯟ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯄꯣꯛꯀꯗꯧꯔꯤꯕꯅꯣ? ꯀꯔꯤꯅꯣꯅꯦ ꯄꯟꯗꯤꯠ ꯏꯃꯧ ꯉꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯊꯥꯖꯅꯤ ꯊꯥꯖꯕ ꯌꯥꯗꯕ ꯋꯥꯔꯤꯅꯁꯨ ꯈꯪꯉꯣꯏ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯏꯁꯥ ꯌꯥꯎꯗꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯁ, ꯄꯟꯗꯤꯠ ꯏꯕꯨꯡꯉꯣꯁꯦ ꯈꯪꯗꯦꯗ, ꯃꯤꯅ ꯇꯥꯕꯗ ꯅꯣꯛꯀꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝꯅ ꯐꯪꯏ ꯏꯅꯤꯡꯊꯧ, ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯑꯗꯣ ꯈꯪꯅꯕꯒꯤ ꯍꯣꯠꯅꯔꯁꯤ ꯏꯅꯤꯡꯊꯧ꯫ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯌꯦꯡꯉꯁꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯐꯥꯎꯔꯛꯂꯤꯕꯁꯦ ꯅꯣꯡꯃꯇ ꯑꯃꯠꯇ ꯁꯣꯏꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯅꯤꯡꯊꯧ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯒꯤ ꯂꯥꯏꯕꯛꯇ ꯐꯪꯉꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯍꯣꯏ, ꯌꯦꯡꯕ ꯇꯥꯔꯤ, ꯑꯗꯨꯕꯨ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯊꯥꯖꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯄꯟꯗꯤꯠꯀꯤ ꯋꯥꯉꯥꯡꯁꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯂꯟ ꯑꯩ ꯈꯪꯗꯅ ꯃꯃꯥꯡꯗ ꯄꯣꯛꯈ꯭ꯔꯦ꯫ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯄꯟꯗꯤꯠ ꯏꯕꯨꯡꯉꯣ, ꯅꯣꯛꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯆꯥ ꯑꯗꯣ ꯊꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯐꯥꯎꯔꯕ ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯗꯣ ꯐꯪꯅꯒꯅꯤ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯗꯣ ꯊꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ? ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯥꯎꯔꯕ ꯀꯩ ꯑꯃꯅ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦꯅꯥꯄꯇꯤ꯫ ꯀꯔꯤ ꯇꯧꯒꯅꯤ? ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯀꯩ ꯑꯃꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯣ ꯀꯩ ꯑꯗꯨꯅ ꯉꯝꯕꯗꯒꯤ ꯀꯤꯔꯗꯨꯅ ꯃꯊꯋꯥꯏ ꯑꯗꯣ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯣ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁ, ꯏꯅꯤꯡꯊꯧ ꯍꯤꯡꯒꯦꯔꯥ ꯁꯤꯒꯦꯔꯥ ꯑꯩꯒꯤ ꯊꯋꯥꯏ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ, ꯁꯤꯕ ꯇꯥꯔꯦ ꯀꯩ ꯑꯁꯤꯒꯤ ꯈꯌꯥꯠꯇ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯣ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯊꯟꯇ ꯉꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯔꯝꯅ ꯀꯩ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯣꯛꯅꯒꯗꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯅꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯎꯄꯥꯏ ꯑꯁꯤꯕꯣ? ꯈꯨꯠꯇꯗꯤ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯇꯦ ꯇꯧꯔꯤꯕ꯫ ꯑꯁ, ꯀꯔꯤ ꯇꯧꯒꯅꯤ? ꯉꯁꯤꯗꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯗꯤ꯫ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯊꯧꯅꯥ ꯐꯔꯕ ꯄꯥꯈꯪ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯑꯩꯅ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯕꯨ ꯀꯩ ꯑꯁꯤꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯒꯅꯤ, ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯑꯗꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯍꯥꯏꯔꯤꯕ ꯀꯩ ꯑꯗꯨꯒ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯩ ꯑꯗꯨ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯊꯧꯅꯥ ꯑꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯪꯗꯤ ꯊꯧꯅꯥ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗꯀꯣ꯫ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩ ꯀꯩ ꯑꯁꯤꯅ ꯍꯥꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯅꯪꯅ ꯉꯁꯤ ꯑꯩ ꯀꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯤꯕ ꯇꯥꯕꯅꯤ꯫ ꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯗ, ꯀꯩ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯌꯨꯝꯗꯤ ꯎꯃꯪ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯩꯒ ꯏꯃꯥꯒꯇ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯈꯪ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤ, ꯃꯇꯧ ꯀꯔꯝꯅ ꯇꯥꯔꯤꯕꯅꯣ? ꯅꯪꯒꯤ ꯏꯃꯥꯅ ꯀꯅꯥꯅꯣ? ꯑꯃꯨꯛꯇꯪ ꯁꯦꯡꯅ ꯇꯝꯃꯨ꯫ ꯗꯥꯛꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯀꯔꯤ ꯈꯪꯒꯦ? ꯀꯗꯥꯏꯗꯒꯤꯅꯣ? ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗꯣ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ? ꯃꯁꯤꯒꯤ ꯗꯥꯛꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯥꯔꯛꯂꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯪꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯃꯁꯤꯒꯤ ꯗꯥꯛ ꯑꯁꯤ ꯌꯥꯎꯗꯨꯅ ꯊꯣꯔꯛꯂꯦ ꯍꯥꯏꯕ? ꯅꯪꯒꯤ ꯏꯃꯥꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯈꯪ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯣ ꯈꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯄꯥꯈꯪ ꯑꯗꯨꯕꯨ ꯄꯣꯛꯂꯤꯕ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯃꯥ ꯑꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇꯪ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦꯍꯦ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯅ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯇꯧꯔꯒꯦ? ꯏꯃꯥ,
ꯏꯃꯥꯗ ꯑꯩ ꯀꯅꯥꯅꯣꯃ ꯎꯅꯍꯟꯒꯦ ꯇꯧꯕꯅꯤ ꯌꯦꯡꯉꯨꯅꯦ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ ꯏꯃꯥꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯏꯃꯥꯗ ꯀꯔꯤꯅꯣꯃ ꯍꯪꯒꯅꯦꯌꯦ ꯑꯁꯤꯅꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯅꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤ ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯍꯪꯒꯅꯤ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯦꯛꯇ ꯍꯪꯕꯤꯔꯣ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯃꯥꯗꯤ ꯂꯣꯏꯅ ꯈꯪꯒꯅꯤ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯨ ꯂꯥꯏꯔꯔꯕꯤ ꯂꯩꯕꯥꯛ ꯂꯩꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧꯕꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯀꯨꯏꯔꯦꯗꯀꯣ ꯎꯗꯕ ꯑꯩꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪꯁꯤꯗ ꯉꯁꯤ ꯂꯦꯡꯕꯤꯔꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯎꯕꯤꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯤ ꯀꯥꯎꯒꯗꯧꯔꯤꯕꯅꯣ ꯑꯗꯣ ꯌꯥꯝꯅ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯏꯆꯥꯅꯤꯄꯥꯁꯦ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯁꯦꯡꯅ ꯑꯝꯇꯪ ꯈꯨꯝꯕꯤꯌꯨ ꯑꯩ ꯚꯥꯞ ꯃꯦꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯥꯔꯤꯕꯅꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯥꯕ ꯗꯥꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯅꯣ ꯁꯦꯡꯅ ꯑꯝꯇꯪ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯕꯨ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯃꯇꯝ ꯑꯃꯗ ꯏꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯔꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯅꯤꯡꯊꯧꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯅꯆꯥꯅꯤ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯃꯤꯅꯣꯛ-ꯃꯩꯁꯥ ꯀꯌꯥꯕꯨ ꯈꯥꯡꯗꯨꯅ ꯏꯆꯥ ꯑꯁꯦ ꯆꯥꯎꯅꯕꯒꯤꯗꯃꯛꯇ ꯌꯣꯛꯈꯤꯕꯅꯤ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯄꯥꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯤ ꯁꯣꯅꯣ ꯆꯨꯔꯕ꯭ꯔꯥ ꯏꯃꯥꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯀꯔꯤ ꯍꯥꯏꯕ ꯅꯤꯄꯥ ꯃꯆꯥꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯅꯤ ꯍꯥꯏꯕ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯕꯥꯛꯂꯩ ꯀꯔꯤꯁꯨ ꯂꯥꯟꯗꯦꯗ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯃꯝꯕꯅꯅꯤ ꯑꯩꯅ ꯏꯅꯤꯡꯊꯧ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯋꯥꯕ ꯀꯌా ꯑꯃ ꯈꯥꯡꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯑꯗꯣ ꯂꯥꯛꯂꯦꯗꯣ ꯅꯆꯥꯁꯦ ꯁꯤꯟꯅꯔꯝꯒꯤ ꯈꯟꯗꯨꯅ ꯑꯩꯅ ꯑꯋꯥꯕ ꯀꯌꯥꯁꯦ ꯈꯥꯡꯗꯨꯅ ꯉꯁꯤꯗꯤ ꯉꯥꯏꯔꯛꯈꯤꯕꯅꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯅꯪ ꯍꯦꯛ ꯄꯣꯛꯄ ꯅꯆꯥꯅꯤ ꯑꯩ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯨꯕꯅ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯏꯊꯧ ꯍꯣꯠꯅꯔꯤꯉꯩꯗ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯂꯩꯕꯥꯛꯂꯩ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯔꯦ ꯑꯋꯣꯏꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯍꯜꯂꯝꯂꯒ ꯅꯪꯕꯨ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ-ꯃꯩꯁꯥ ꯀꯌꯥꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯕꯁꯦ ꯑꯩꯒꯤ ꯑꯔꯥꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯃꯗꯤ ꯏꯆꯥꯅꯤꯄꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯇꯥꯛꯀꯅꯤ ꯌꯥꯔꯅꯤꯗ ꯑꯩꯗꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪꯁꯤꯒ ꯑꯁꯨꯝ ꯂꯩꯍꯧꯔꯒꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯂꯟ ꯅꯆꯥꯅꯤꯄꯥꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯂꯟ ꯅꯆꯥꯅꯤꯄꯥꯁꯦ ꯑꯁꯤꯝꯇꯗꯤ ꯃꯄꯥꯗꯣ ꯃꯁꯛ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯆꯥꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄꯅꯤ ꯀꯔꯤꯒꯤ ꯏꯆꯥꯇꯃꯛ ꯄꯨꯒꯗꯧꯔꯤꯕꯅꯣ ꯅꯪꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯩꯅ ꯍꯦꯛ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯆꯠꯂꯁꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯅꯪ ꯑꯃꯗꯤ ꯏꯆꯥꯅꯤꯄꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯊꯧ ꯇꯥꯏ ꯆꯠꯂꯁꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯔꯒꯅꯨ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯅꯪꯒꯤ ꯅꯐꯝꯗ ꯆꯠꯂꯁꯤ ꯂꯩꯕꯥꯛꯂꯩ ꯑꯁꯥꯎꯕ ꯀꯌꯥꯗꯣ ꯊꯥꯗꯣꯛꯂꯨ ꯑꯗꯨꯒ ꯄꯨꯟꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯨꯔꯁꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛꯂꯩ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯊꯦꯝꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯣꯏꯍꯜꯂꯒ ꯂꯩꯕꯥꯛꯂꯩ ꯑꯗꯣ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ